Akashvani Imphal Ngangom Kiran Pau Pajari Ahan Badamaru Pau Mukhyamantri Nongthomo Birengi Miyamgi Numit Ngasi Kaksing amasung Bishnupur Jilla da District Administration singna sinduna pangthokre Labor Mantri Haikam Dingona Hairi Craftsman Training Directorate na matamgu chunaraba training kaya piduna sinmi singi hingbagi thak wangkhat hananaba leptana honari Asit awan tha lakpasida mahuk langpok thoraktanaba section na lainanaba Manipur Fire Service ki Director Laishram Nabasandra na appeal tawri Sarkar na hairi numit chamani chathaba intensified TB Mukta Bharat Abhiyan manungda TB na naba miyoi lakkamal lising yangki mapan khangdok pangamki amasung Kuntrani Pansuba National Games da housing haki mamang phawbuda ngasige oina Manipur na archery da sana gi takaman ama lupa gi takaman ama masung sengjeng gi takaman ama phanglei District Administration Kaksing na sinduna Kaksing Jilla gi miyam gi numit ngasi Kaksing gi Deputy Commissioner gi Office Complex amasung Waikong gi SDO Office ta pangthokki Sarkar ki tuan department kunithoi gi stall sing hangduna miyam gi tangai phadaba service sing fangan ke madi wakat sing su taki miyam gi numit asig mari lainana jila asig deputy commissioner Rohit Anand Nahai tha tara nipalom pangthok ludraba matungda mukhyamantri gi midyang makha da miyam gi numit amuk nongno pangthok ba horakpani miyam gi numit asi tha khudingi pangthok nana ba honari We have, under the direction and guidance of the Honorable Chief Minister, we have restarted the Miyamgi Numit program. Over the last 18 months, a lot of people had been suffering and were not able to access a lot of government schemes. So thus, we have restarted this program in Kaching headquarters and in Waikong subdivision office, whereby anyone can come and get access to whatever services they want. We will be making this a monthly program where once every month we will be organizing this program. And my humble appeal through this platform is to please come out in maximum numbers and make use of this opportunity and get access to any service and any program of this government. Bishnupur Jilla ki oina miyam gi numit ngasi tera khongda laiba Kombi Government High School Complex ta pangthok pa hokre District Administration Bishnupur na sinduna pangthok pa nomini ni chathagadaba thoram maduda sarkar gi tongan department sing stall kuntraum doi hangdokki miyam gi numit adu da jilla asigi tongan afam sing dagi lakpa miyoi singna wakat satruklom pukhlaki health card labor card all as pension amasung widow pension gi card sing saba amasung revenue ga mari lena wakat kaya thabak to onthok na bohana bana ngasi gi miyam gi numit ki maroi ba saktam sing oiki miyam gi numit adu saruk yab lakhiba wangu terakhong gram panchayat ki administrative committee ki chairman potsangmum baleshorna Akashvani Imphal da asumna phongdorakki Kumbi Kendra Amadi Wangu Terakong Gram Panchayat ke manungda laiba Kumbi Government High School ground da miyam gi numit sinbiduna Kumbi Kendra gi manungda laibiriba ahal loiraba singna office da chatuna hangba khudong chana bagi damakta miyam gi numit sinbirakpa gi damakta state government amadi ADC Bishnupur loinana Kumbi Kendra gi MLA bu hainangai laitana Wangu Terakong Gram Panchayat ki administrative committee oina pujariba posangmam baleswar ai gi maikai amadi praja singi maikai digi Gram Panchayat asigi para member sing amadi administrative committee gi maikai di hainangai laitana thagat pa phungdokchari JDU ki MLA manga disqualification tongnanaba Manipur Vidhan Sabha ki Speakers Tribunal la tharakpa case magi final hearing gi rai reserve tawduna thamkrai ngasi sathagi ba final hearing asigi rai matung inna JDU ki MLA manga gi laibak lep kadori bani Skill Labor Employment and Entrepreneurship Mantri Haikam Dingona Hairi Craftsman Training Directorate na matamgu chunaraba training kaya piduna sinmi sing hingbagi thak wangkhat hananaba leptana honari Imphal danga si Craftsman Training Directorate ki English ngani kunmanga gi sahi ki calendar phongbu thoram da wangang mada mantri na hai Craftsman Training Directorate ki oina mamangda calendar amata phongkhidri ngasi gasina ihan hana phongbu calendar ni Directorate asigi makhada training toriba miyoi singna hena khangmada lahin nanaba yauna phajaba mawngda calendar si puthokpani mahakna hai Craftsman training ki department sigi makhada haitara maruina calendar si pai hana phongjabani aduna phongiba calendar si jam maruiba calendar ma koi leiba koi ITI gi koi achievement sing sire loina reflect tore aduna masi su yam marui aduga phongiba calendar si su koi english ta tawbunina satra sing su yamna kana ba mo ne han su ne koi masi phongno hono ga kitang matam lawre koi matam jana phongdu si mai koi ta kitang mai tam di le aduma ko theng su theng ho koi na phongba nam si masi koi na do phone ne na ai mai tham Thoramada Skill Labor
Employment and Entrepreneurship ki Secretary Nomaitem Bandana amasung Craftsman Training Joint Director Yaipaba Longjam Saruk Yaki. Beti Bachao Beti Parao scheme na sahi tara surupagi thormama District Administration None Police ICTS Cell amadi One Stop Center ga punna khusam naduna ngasi zila asigi Longmai Town da nupi singoiba bike rally ama chatkre. Bike rally asi zila asigi SP Namsadai Peter Pamai na lamthaki Khumji Bridge Point gi hoduna Longmai Part 4 da leiba Peaceland Fau satkiba bike rally asida nupi biker kunipan yauna mioi humpurom na saruk yaki. Nupi sin sakti pinenabagi pandamda Pradhan Mantri Narendra Modi na hodokkiba Beti Bachao Beti Parao scheme na sahi tara mapung pharakpagi thorung mari lenana ngasi Sursanpur da miyamge ebo khongchet amasu satki. Tuibong amasung Sursanpur ge SDO singna punna sinba khongchet adu jila asiki Deputy Commissioner Dharun Kumar na lamjing duna satki khongchet adu Tuibong Public Ground gi hauraga Peace Ground phau satki paugi maraktan atenu break ama. Nupi singna nupi oibigi anababu lotsinduna thamba thadoklasi. Chadliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology Dr. Tanabata natana free pap smear test, breast screening, colposcopy amadi thyroid screening lemna yengthokpagi khudong chaba pizari. Akupa marolgidamak NABH Phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu. Tabiriba Pawasi Akasbani Imphal Lagini. Asit awan tha lakpa masung ising tang matamasida mahu langpok thorktanaba section na lainanaba Manipur Fair Service ki Director Laishram Nabachandrana apil tauri. Akasbani Imphal ga khanana unaba mada Sri Nabachandrana mahu langpok thorktanaba section thorang kya phongdokladuna hai. Mai horok paya polam sing yamna section gadabani angang sing na phangma mafamda mai khet thambiroi dabani surut berin sing mathak ploraga ningthina mutat kadabani petrol amadi kerosene sang ka hena yamna thamloi dabani sing da madi lamhang da saksa haijana bloraga seasoner mamai ningthina mutatuna thamgadabani electric ki mai sangwang na season abada section gadabani masung mahu langpok thoroklabadi fire service ta athu matamna pau pigadabani Imphal Fair Service Headquarters ki telephone number 2450101 ni aduga mobile number na 8415925200 ni. Rajya Sarkar ki State Commissioner for Persons with Disabilities Manipur na sinduna ngasi Imphal sahar gi tongan mafam nipan da Sukmaya Jatra lamthaki. Masik lonena Google Play Store masung Apple App Store da Yes to SS app su hangdoki. Leba asta laiba haksangi piba mimanadra singi hak mapung fana fangana bagi pandamda Kendra Sarkar gi Social Justice and Empowerment Mantralayam yang makada ngasi leba asigi sahar chamada jatra si haudoki. Jatra asigi oinasu Raja asigi oinasu State Commissioner for Persons with Disabilities namasung Composite Resonance Center CRCS ki Director ga kusamnana sinduna jatra adulam thaki. Haksangi piba mimanadra singna sathok sin tawbu yauna atai khudong chaba sing fanghanabagi damakta paket pathoranga sigi matangda State Commissioner Persons with Disabilities Manipur Waikom Biraharina Hai Sukmaya Jatra asi Bharat ki Sahar Chamada Social Justice and Empowerment Mantralayam makhada hodokpani Sahar Chama sigi manungda Manipur su yauri Mahana hai ngasi hautokleba jatra asina lamdam asida lairiba haksangi phiba mimanadra singna chathok chasin tawbuda hena laithokhalagani jatra asi maroina Imphal maroi mafam singda pangtoktuna haksangi phiba mimanadra singda piriba haksing adu mipum tingna khanghanana sinmani mahakna hai easily accessible loiba city mo hingadori Govindji hana hujabani kangla chatkani Kumalapa PWD market health mainly koina doctor Imphal city sida barrier free oiba koigi social welfare department na Ministry of Social Justice ki makhada lip kumba barrier free oiba department koni panda lip pandra barrier free oigdoriba easily accessible oigdori se persons with disability khaktagi nati ahal lorba wheelchair depend torba adigi khong na chalasu free on sachaba ngamba adigi city manung kita food park ta goliba masi sukmaya Sandel Jilla ki South East Manipur College ki Department of Commerce College asigi IQAC amadi Nailit Imphal Pune Sinduna Artificial Intelligence AI amasung drone paibagi techniques singi matangda nomugi oiba workshop ama college asida ngasi pangtokre. Workshop asigi ahanba session da AI in higher education amasung drone and their application in modern society haibalamda akang ahising na wangangki
ngasigi thormaduda college asigi principal Dr. L. Khiloni IQAC gi coordinator Oza Singh staff sing amadi mahiroi sing saruk yaki. Preconception and Prenatal Diagnostic Technique Act listing amachamapan marputra mari Senapati Jila de ningthina chanhanbagi matangda inspection and monitoring team amana ngasi chatuna yangsin kre. Mute kangboduna jila asigi tongan tongan ofam singda lairiba USG center singda chatuna yangsin ki. Social awareness and action to neutralize pneumonia successfully SANS campaign Imphal West Jila gi oinangasi Jila asigi Deputy Commissioner M. Raj Kumar na hudokre. Thormaruda Imphal West ki Sahel Health ki District Nodal Officer Dr. Kshetrimayum yauna CMO office ki official kaya saruk yaki. Manipur State Port Distribution Company Limited ki official singna tongan tongan ofam singda niyam lana mai sizinaba miyo sing phagat bagi thabak leptana chathari. Lamlong 1 subdivision, Lamlai subdivision, Yaripok subdivision, Nambol area, Moirang area, Fairjol area, amasung Senapati area gi ngasi punna miyoi kunmari mai lana sizinarambagidamuk phagat krai. Paugi marakta natin break amamu. Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang na media house singi damag admission amadi tuition fee da chada tara discount bijari. Ngasimag adom gi anak pa campus da laktuna tanabiyo. Aku pamarol gi damag ay ko website www.unacoschool.in natraga contact 8131070337. Akasvani Imphal gi pau tabiri. Sarkar na hairi numit chamani chathaba intensified TB Mukta Bharat Abhiyan manungda TB na nabami lak malising yanki mapan khangdopangam ki thaurang asi mamang sahi ki December 3 taki packet pa horakhi bani Kendra ki Health Family Welfare ki Rajya Mantri Anupriya Patel na Lok Sabha ngasi idun pio pa kuma madahai hairi masing asi tha asi ki ama phabu ki manungda laiba asi ki tongan tongan mafam singda thengna ki bani Kuntranipan Suba National Games ta housing haki mamang fawda ngasigi oina archery da Manipur da sana gi takaman ama lupa gi takaman ama masung sangjang gi takaman ama phangle Uttarakhand pangthole Kuntranipan Suba National Games ta Manipur team gi chief dimission oriba Moirang Them Raj Chandran Akasmani Imphal hai ngasigi oina nupi gi archery individual gi Indian round da sana gi takaman ama phangki masana simaki nupi gi team event ki Indian round da nupa gi tapuan ama phangki Nupa gi individual round na sangjangi takamanama phangki masigi matangda Sri Raj Chandran hai Ngasi Manipur ki team na medal round ahum sanai archery da ahanba gold medal phangkiba round si Indian round individual woman Manipur ki archer na Laifapam Rojina Devi mana Chandani Sahubu machi bepir ka pen golama phangi ani subaki gold medal round medal match ni Indian round team woman and kawim rasa ko ki archer na Rojina Baby Vilina si Manipur ki team ni ado Haryana na ko ki point ma henduna ipena silver phangore mo gold lo hre aduka Manipur ki singa kham Nensal man brown medal nesta Indian round individual event others panwarbu machi pirga kona bronze phange Hauzik makha tawa sanabagi pau Kshetrimayum Ganga dagi Imphal gi Saita Elda Sathariba Taramanga Suba Sahid Manoranjan Singh Memorial CRPF Football Tournament lisingani kunmeri kunmangagi ngasi sanakiba match amada SJ Shi Salamna SU bu panjat ani soino da thoikre All India Football Federation na sindura sathariba taratare suba Manipur State lisingani kunmeri kunmangagi ngasi sanakiba match amada Elite FA na Milan FA bu panjal ani amada thoikre Kiamga Youth Pioneer Club na sinduna Kiamga Hebong Makhong Lampak na sathariba tara humdoi suba Khagemba Football Trophy lisingani kunmangagi ngasi sanakiba Group A gi match amada Malem FC na Youth FC panjal hum chanaduna draw chatkre Mari suba MNCA Boys Under 14 Tournament lisingani kunmari kunmangagi ngasi Lirenjam Public Ground da sanakiba match ta RCA Lilongna thau thangmai banbu ran chama humbudara manga da maithiba pikre PTRC
ग्राउंड पासोई पार्ट 4 दा सनखिबा मेस्ता येस दा निंगथौखोंगना RNEF मयांग इम्फाल बु रन चनी कुनमंगा दा थोइकी तौथोंगी खुदैबम लंपाक्ता सनखिबा मेस्ता SDO कैराव मक्तिंगना CYSA खंगाबोपो विकेट निपाल दा थोइखरे कोंगबा दोबी लंपाक्ता सनखिबा अतोपा मैच अमदना रूल मैत्रमना सेम क्रिकेट क्लब खागेम पलिबु विकेट मापन दा थोइखरे किरण अरोइबदा मरुवे पाउ अमहन्ना मुख्यमंत्री नोंथोम बिरेन गे मियाम गे निमित ngase kaksinga masung बिष्णुपुर जिला दा डिस्ट्रिक्ट एडमिनिस्ट्रेशन सिंह सिंधुनो पांगथोखरे लेबर मंत्री हाइखाम दिंगोन हाइरी क्राफ्ट्समैन ट्रेनिंग डायरेक्टोरेट नमतंग चुनरब ट्रेनिंग के पिदुना सिनमी सिंह हिंगबगे थाक वांखत हननब लेप्तना होनारी आसिद अवान था लाकपसिदा महिहुलांग पोक्थोरक्तनब सेक्शन लाइननब मणिपुर फेयर सर्विस की डायरेक्टर न अपील तौरी सरकार हाइरी नुमित चामनि चथब इंटेंसिफाइड टीबी मुक्त भारत अभियान मनुंगदा टीबी नेनाब मियो लाख मलिसिंग याकी मापन खंगदोपंगम की अमसुंग 39 सुबह नेशनल गेम्स मणिपुर ngasi takaman ahum lauki paulo jere